I am the jacket. Chao. Avinash, thong no hang do ka chang I. Monana, da, how. Avinash na, se, kakuno ba. Haujiti ay lak na sidi. Ngamoda. Minghek panmaga ngambagi kol sila I. Mona kol ibadi thado aga kol adu yengi. Monana, da, maray tali tauraga hairi ngambani. Avinash bisum ani dusu aga sidapuro. Mona phone adupi. Avinash nokmi tauraga. Avinash nokmi tauraga. Mona papi amta. Avinash piklingai dagi hauna karan yamna tai. Mina sauringai da farak yekta pui. Makoi gi lekai aduda maming chutpada natana mana tamlamba school aduda tamliba student singnasu mabu khangdaba amta yaudi oja singna fauba mabu khangi. Us da dangi karanse matang jade ko. O isibi thawai nuwai chikansida dangi karando dorokanu. Asingbagidi monana suktharaga leibaduda kitangda oirabasu nakhangi khanduna haikibani. Avinashna se amtai sibi. Mona Avinash ki anam kanba matau aduda ngangna bataladuna kadagi tholai. Avinashna isibi. Mona chatna harai. Thoklo lao. Avinash nokmi tauraga masu kumtharai. Asumna ngangnaringaida ngambagi kol adu tatkre. Ngambana phone ga pathalakdine nungai ni bana. Asi haraga amuk tawsili. Monana, hello. Kaigino phone pathalakdide. Nangna aise yam usitele ha. Aina haibada yage haibra yaroi haibra. Ai nangonda sohana haikre. Ai khangna banai. Nangi wafamda ai yaba ngamoi haina. O fare dudi. Ngasti nimitsina nangi nama amadi napa makhoi gi khonjel tabdo aroi bani khango. Avinashna wa phone sida nathawna puthokpagi mahutta aigoi changi tawsilao. Ngammana kanano nang. Avinashna ngarangi khufudo ningsingbiribo. Ngammana ha nangi duda kaidoriba. Avinashna kainoda itomi yumni kaino. Aini sida leibase nang kala iro. Ngasisu amuk nang aingonda ayat papirai. Ahabi kita zo 5 days ki manungda nangi imung manung amani nang nusijariba magi imung manung aina kaidawakiyang. Ngammana khon kala ngasisu nang aingonda amuk ayat papirai. Ahabi kita zo 5 days ki manungda nangi imung manung amadi nang nusijariba magi imung manungda aina kaidawakiyang. Avinashna nangna tawningba kusi tawrao aduda aina chingnagadaba leite. Nangna pamiba thabak khudimak ngasi loina pangthorao aduda kanana ngamgi ngasi. Fai dudi ngasigi numita aina kaidawaki yengo. Nanai aha kaurang ngaijaramge. Asumna phone thamnakre. Premjitna ibungo kamai tawdoino. Avinashna kaka kaisu khaluno aikhoina thokpa tawge. Mona ima hairaga konsili. Avinashna mona kaisu khaluno ai aikoi daitasu haige asi hairaga call tawi. Ibuhangna kaidawage san. Avinashna thokiba thodok khudikmak loina tangmi. O fare dudi aikoi loina laage nangi mamisu yaholage. Hoide asumna makhoi wakhanai.
Ibuhol hoisu pung ani muki matungda yaurai. Avinashna Dad Ibuholna hꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ? Ngasai police hoi khanakiba wafamsing adu mapana tangmi. Ibuholna good idea maisan. Avinash nokfe tawi mamanaba singsu yaurae. Yaifabana kamai tawrge. Avinashna hꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯤ. ꯑꯁꯨꯝꯅ ꯄꯨꯡ 12 ꯇꯥꯔꯛꯑꯦ. ꯅꯨꯄꯥ ꯑꯃ ꯃꯣꯅꯥ ꯍꯣꯏꯒꯤ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯛꯏ. ꯅꯨꯄꯥꯗꯨꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? Ibuhol ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. Ibuholna ꯀꯅꯥ? ꯅꯨꯄꯥꯗꯨꯅ ꯑꯩ ꯄꯣꯁꯃꯦꯟꯅꯦ. ꯂꯦꯇꯔꯁꯦ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯣ. ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯂꯦꯇꯔꯗꯨ ꯂꯧꯁꯤꯜꯂꯤ. ꯅꯨꯄꯥꯗꯨꯅ ꯁꯥꯏꯟ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ. Ibuhol sign ꯑꯗꯨ ꯇꯧꯏ. ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯈꯨꯠ ꯊꯥꯡꯒꯠꯂꯣ. Ibuhol ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯣꯛꯏ. Ibuholna ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ. ꯅꯨꯄꯥ ꯑꯃꯅ ꯉꯁꯥꯏ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯈꯤꯕ ꯑꯕꯤꯅꯥꯁꯇꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? Ibuhol ꯌꯥꯝ ꯄꯥꯈꯠꯅ ꯈꯨꯝꯃꯛꯏ. ꯃꯥꯗꯤ ꯆꯠꯈ꯭ꯔꯦ. ꯃꯣꯏꯒꯤ ꯕꯕꯥꯅ ꯀꯧꯔꯛꯄꯗꯒꯤ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯗꯤ? ꯂꯩꯇꯦ. ꯏꯆꯥꯅꯨꯄꯤꯗꯤ ꯑꯕꯤꯅꯥꯁꯀ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ. ꯅꯨꯄꯥ ꯑꯃꯅ ꯅꯆꯤꯟ ꯊꯤꯒꯅꯨ. ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯈꯪꯅ ꯄꯨꯊꯣꯔꯛꯎ. ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯕꯤꯅꯥꯁꯀ ꯆꯠꯈꯤ. ꯌꯨꯝꯁꯤꯗ ꯂꯩꯇꯕ ꯏꯆꯥꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯑꯩꯅ ꯄꯨꯊꯣꯔꯛꯇꯣꯏꯁꯦ? ꯀꯅꯥꯅꯣ ꯅꯪ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯪꯉꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯩ ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯪꯕꯨ? ꯄ꯭ꯔꯦꯝꯖꯤꯠꯅ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯡ ꯉꯝꯕ. ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯉꯝꯕꯅ ꯅꯣꯛꯅꯨ ꯀꯨꯏꯔꯔꯣꯏ ꯅꯪ ꯑꯩꯅ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯗꯧꯕ. ꯄ꯭ꯔꯦꯝꯖꯤꯠ ꯅꯣꯛꯂꯒ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯗꯣꯏꯕ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯉꯝꯕ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯤꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ? ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯀꯅꯥꯅꯅꯣ? ꯍꯣꯏ ꯑꯇꯩꯈꯩꯗꯣ ꯂꯣꯏꯅ ꯆꯪꯉꯣ ꯍꯥꯏꯌꯨ. ꯅꯨꯄꯥꯗꯨꯅ ꯑꯣꯀꯦ ꯕꯣꯁ. ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯈꯩꯅ ꯏꯃꯨꯡꯗꯨ ꯆꯪꯗꯨꯅ ꯃꯣꯅꯥꯕꯨ ꯊꯤ. ꯅꯨꯄꯥ ꯑꯃꯅ ꯃꯣꯅꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ. ꯃꯣꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯃꯣꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯃꯣꯅꯥꯅ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯀꯅꯥꯅꯣ ꯅꯪ? ꯅꯨꯄꯥꯗꯨꯅ ꯃꯣꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯃꯣꯅꯥꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ. ꯉꯝꯕꯅ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯏ. ꯄ꯭ꯔꯦꯝꯖꯤꯠꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯀꯣ? ꯉꯝꯕꯅ ꯍꯣꯏ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯅꯦ. ꯍꯣꯏ ꯑꯁꯤ ꯐꯥꯖꯤꯜꯂꯣ. ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯐꯥꯏ. ꯉꯝꯕꯅ ꯍꯣꯏ ꯅꯣꯏ ꯀꯅꯥꯝꯇ ꯅꯇꯩꯃꯗ ꯁꯣꯛꯄ ꯌꯥꯔꯣꯏꯀꯣ? ꯊꯣꯛ. ꯅꯨꯄꯥꯈꯩꯗꯨ ꯊꯣꯛꯏ. ꯉꯝꯕꯅ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ. ꯃꯣꯅꯥꯒꯤ ꯃꯁꯥꯗ ꯊꯦꯡꯕ ꯍꯧꯔꯛꯏ. ꯃꯣꯅꯥꯅ ꯉꯝꯕꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ. ꯉꯝꯕ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯣꯟꯊꯣꯛꯑꯒ ꯇꯤꯟ ꯑꯗꯨ ꯇꯩꯊꯣꯛꯏ. ꯉꯝꯕ ꯁꯥꯎꯔꯒ ꯑꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯐꯥꯖꯤꯜꯂꯨ ꯑꯗꯨꯒ ꯄꯨꯔꯛꯑꯣ. ꯑꯁꯨꯝꯅ ꯃꯣꯅꯥ ꯑꯃꯗꯤ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯐꯥꯗꯨꯅ ꯃꯌꯨꯝꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯇꯨꯡꯗꯒꯤ ꯈꯨꯕꯥꯛ ꯈꯨꯔꯛꯏ. ꯃꯌꯥꯝꯗꯨ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯛꯏ. ꯑꯕꯤꯅꯥꯁꯅ ꯋꯥ ꯅꯩꯔꯦ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯃꯩ ꯆꯠꯂꯦ. ꯉꯝꯕ ꯄ꯭ꯔꯦꯝꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯉꯁꯥꯏ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ? ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯄ꯭ꯔꯦꯝꯖꯤꯠ ꯅꯣꯛꯂꯒ ꯅꯪꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ. ꯇꯨꯡꯗꯒꯤ Ibuholna ꯅꯈꯨꯠ ꯊꯥꯡꯒꯠꯂꯣ. ꯉꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯤ. ꯇꯨꯡꯗ ꯃꯥꯏ ꯑꯣꯟꯊꯣꯛꯏ. Ibuholna ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯒꯨꯝꯕꯅꯁꯨ. ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛꯅ ꯊꯥꯏ. ꯉꯝꯕ ꯑꯕꯤꯅꯥꯁꯇ ꯁꯥꯎꯅ ꯌꯦꯡꯉꯤ. Ibuholna
ꯃꯈꯣꯏ ꯀꯩꯁꯦ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯨ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯁꯥꯔ ꯍꯥꯏꯔꯒ ꯉꯝꯕ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯀꯥꯎꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ ꯑꯕꯤꯅꯥꯁꯅ ꯗꯦꯠ ꯁꯦ ꯃꯦꯃꯣꯔꯤ ꯀꯥꯔꯗꯅꯤ ꯑꯗꯨꯒ ꯁꯤꯅ ꯐꯣꯇꯣꯅꯤ ꯑꯗꯣ ꯗꯦꯠ ꯂꯣꯛꯑꯞꯇ ꯂꯣꯏꯅ ꯅꯝꯁꯤꯜꯂꯛꯎ ꯏꯕꯣꯍꯜꯅ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯕꯤꯅꯥꯁꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯇꯥꯎꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯁ꯭ꯀꯣꯠ ꯃꯌꯥꯝ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯕꯨꯡꯉꯣ ꯅꯣꯏꯁꯨ ꯁꯤꯗ ꯆꯥꯛꯀ ꯆꯥꯈ꯭ꯔꯁꯦ ꯑꯕꯤꯅꯥꯁꯅ ꯀꯀꯥ ꯆꯥꯔꯣꯏꯒꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯔꯤꯇꯥꯅ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯁꯤꯗ ꯅꯣꯏꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯕꯅꯦ ꯕꯣꯔꯤꯁꯅ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯆꯥꯔꯣꯏꯒꯦ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯔꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯤꯅꯥꯁꯅ ꯑꯗꯨꯗꯤ ꯀꯀꯥ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯣꯏ ꯍꯣꯏ ꯑꯕꯤꯅꯥꯁ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯣꯅꯥ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯔꯤꯇꯤꯟ ꯃꯣꯅꯥ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯔꯤꯇꯥꯅ ꯏꯕꯦꯝꯃ ꯆꯃꯁ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯋꯤꯛ ꯑꯃ ꯍꯧꯈ꯭ꯔꯦ ꯉꯝꯕꯁꯨ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ ꯁꯣꯝꯗ ꯑꯕꯤꯅꯥꯁ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯃꯀꯣꯛ ꯉꯥꯎꯔꯛꯏꯁꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯕꯤꯅꯥꯁ ꯋꯥꯟꯊꯔꯛꯏ ꯖꯃꯨꯅꯥ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ ꯊꯣꯡꯖꯤꯟꯄꯥꯡ ꯍꯦꯛ ꯌꯧꯕꯒ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ ꯏꯕꯣꯍꯜꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯟꯗꯨꯅ ꯆꯦꯟꯈꯠꯂꯛꯏ ꯑꯕꯤꯅꯥꯁꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯗꯣꯛꯇꯔꯅ ꯇꯦꯁ ꯑꯃ ꯇꯧꯊꯣꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯏꯕꯣꯍꯜꯅ ꯍꯣꯏ ꯗꯣꯛꯇꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯖꯃꯨꯅꯥ ꯀꯞꯄꯒ ꯍꯣꯏ ꯕꯥ ꯏꯕꯣꯍꯜꯅ ꯑꯃꯨꯛꯇ ꯊꯣꯛꯈꯣ ꯃꯃꯥ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯕꯤꯅꯥꯁꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯕꯤꯅꯥꯁ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯏꯕꯣꯍꯜꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯦ ꯃꯃꯥ ꯏꯆꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ ꯖꯃꯨꯅꯥꯅ ꯍꯣꯏ ꯃꯣꯏꯕꯥ ꯏꯕꯣꯍꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯖꯃꯨꯅꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯋꯦ ꯃꯝꯃꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯆꯪꯉꯛꯏ ꯗꯣꯛꯇꯔꯅ ꯑꯕꯤꯅꯥꯁ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯑꯕꯤꯅꯥꯁꯅ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯋꯤ ꯗꯣꯛꯇꯔꯅ ꯇꯦꯁ ꯑꯃ ꯇꯧꯁꯦ ꯏꯕꯣꯍꯜꯅ ꯍꯣꯏ ꯗꯣꯛꯇꯔ ꯗꯣꯛꯇꯔꯅ ꯁꯤꯁꯦ ꯄꯨꯔꯣ ꯑꯗꯨꯒ ꯇꯧꯔꯛꯑꯣ ꯑꯁꯨꯝꯅ ꯑꯕꯤꯅꯥꯁꯁꯨ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯏꯕꯣꯍꯜ ꯔꯤꯖꯜꯠ ꯑꯗꯨ ꯄꯨꯔꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯕꯣꯍꯜꯅ ꯗꯣꯛꯇꯔ ꯑꯩ ꯑꯃꯇ ꯆꯪꯖꯔꯛꯀꯦ ꯗꯣꯛꯇꯔꯅ ꯆꯪꯉꯛꯑꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯁꯤꯗ ꯂꯩꯖꯔꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯤꯖꯜꯠ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯕꯣꯍꯜꯗ ꯑꯕꯤꯅꯥꯁꯀꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯏꯕꯣꯍꯜ ꯃꯪꯉꯒ ꯂꯩꯈ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯆꯦꯟꯊꯔꯛꯏ ꯁꯔ ꯗꯣꯛꯇꯔ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯐꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯁꯔ ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ ꯐꯪꯈ꯭ꯔꯦꯗ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯧꯔꯤꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤꯗ ꯁꯣꯝꯗꯅ ꯏꯕꯣꯍꯜ ꯃꯪꯗꯅ ꯂꯥꯛꯏ ꯁꯦꯀꯨꯔꯤꯇꯤ ꯑꯃꯅ ꯁꯔ ꯀꯥꯏꯗꯅꯣ ꯑꯁꯣꯝꯗ ꯃꯦꯗꯥꯝ ꯍꯣꯏ ꯂꯩꯍꯧꯕꯅꯤ ꯏꯕꯣꯍꯜ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯑꯒ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯏ ꯖꯃꯨꯅꯥꯅ ꯍꯣꯏꯕ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯏꯕꯣꯍꯜ ꯈꯨꯝꯗꯦ ꯖꯃꯨꯅꯥ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯉꯛꯏ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯛꯑꯣꯕ ꯑꯁꯤꯗ ꯊꯣꯛꯂꯛꯑꯣ ꯖꯃꯨꯅꯥ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ
Ibohal, ngasay doktor na hairap ko din mag luwi na tami. Kay na ba? Nang haydo ba? Asim mo ni, ay naharisi. Abinas, mamitagi pitara Jamuna ka pa Ibohal na, hay, mama, adumaya daw no. Ijana uraga, mathoy nungay kiruye. Hoy, ay kaparoy. Nachada ne, pausi tahan ba yade ko? Hoy, hoy ba? Jamas lao. Hoy. Makoy anisu, Abinas na nairiba kahado da jang Abinas, mapiyade kay thoga. Det, doktor na kay harake. Kaysu daw re hare Abinas kapaga. Det, nang oida ba, waga gano. Ibohal, mamitagi pitara Aduga, asimani, doktor na kaysu daw re hare Det ka mamiga na, sana ba wato? Ay tahoy. Ibohal amadi Jamuna, tingdo na layrang mapido maning tam na jentara Jamuna, machabu kolaga o kongay kapi. Doktor na yung putaro haibidagi makoy sa putara Jamuna amadi Ibohal na sepafas na tawi. Abinas mulagi kanmada ahing tumde masasiyam na Jamuna na Ibunga jakse khara jasise. Mami ay janing de khara jathokse. Janing de ba mami ay. Jamuna machagi phibam adu yengpa ngamdre. Asumna matam khara hokre. Abinas Mona da phone tawdre. Mona na phone tawra abasu paidre. Mona na Boris Abinas to kay dawra bano khangde. Aina phone tawbasu paide. Nang maga ikapaw na ba amta sila kira? Boris na, hoy, ay horen mo'y na chalurage. Ay suhanagti imanaba singa paw na je. Ado, nang horen mo'y da amta chatbiyo ko. Ay namta una si hari ina amta tambiyo. Hoy, ado di ay sumug chatlage. Mona chat krabatong da, Boris, Abinas na call dawi. Abinas na, hello, bye kay lerage. Maram laytradi phone torok pa yadro. Yayda, ithathalada na phone torok pasida hangmani. Bye, nang muna ka sauna bro. Manam da una si hairapani. Bye, ayong narage. Hayang nungtin, pungmani tabat tholo hayo. Mafam na Nambulbura hotel nila mo hayo. Hoy bye, ay haigrage. Ado, ay thabo amda tawkiye ko. Hoy bye, Iliza ka sauna na ko. Ay phone thamage. Boris, Mona da mukul dawi. Mona na, hello. Mona, hayang pungani tabada Nambulbura hotel na mo hairapani ko. Mona nokmi. Hoy.